ड्रग फाबा चटपदा कमांडो की havildar अमा thangna thinduna hatkhre मियाद अदुदा मपुंग ओइना चेनबा पुलिस न फारे मणिपुर द मयाई काबा ड्रग की वाथोक असि करीमत खंदबदौन तौरी हाइबगे अचंग खुदम अमा ओइना ड्रग फाबा चटखिबा थौबाल डिस्ट्रिक्ट मथौ तोबो पुलिस कमांडो की havildar अमा मखोइना फारकपा मियोई अमना thangna thinduna halamnaga chenkre tabada yamna nungaitaba thoktok adu ngarang numidang pung 9:45 rom tarakpa aduaida thawal police station gi manung chanba thawal moijing khongkok laingoi jin da thokibani police commando gi havildar thangna thinduna halambaduda mapung oina chenai hairaba miyoi adu thawal district police na phare police tagi phang pauna hai oi thangba thabakta thangna thilambadagi sirbu police personnel adugi maming khoirom suresh sahi 38 kawi mahak yaripok laimanai laikhidraba case ibo chaugi masanu pani police na pharba accused adugi maming MD Naubi chahi 38 apokpagi ming MD Tamijurni mahak lilong laingoi jindagini pausina makata na hai phijam setpa thawal district police commando gi team amana thawal laisang themlomdagi tanaraklaga pharba matungda atopa miyoi ama amuk fanabagi damak thawal moijing khongkok laingoi jin area da sangsilakhibani makhoi mayai kaba chinja ka mari leinana pharaga purakpani mafam aduda civil dress ta chaliba police commando gi miyoi ahumga ningai sangdanabagi thoktok ama thoklakhi tanja aduda gari aduda yauramba haizrang ama lokthoraklaga suresh ki mathabakta thilamlaga makhoi ani nathoktuna chenkibani police tagi nathoktuna chenkiba singadu haujingna pharaba MD Naubi phaba ngamdriba moijing maibam laikai dagi MD Salman chahi 39 apokpa Alauddin kawi hairi